ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯥꯃꯩꯕꯣꯟ ꯌꯣꯟꯕꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯆꯥ 3ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯍꯥꯃꯩꯕꯣꯟ ꯌꯣꯟꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯌꯣꯛꯂꯝꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯩꯊꯦꯜ ꯀꯥꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯅꯤꯡꯕꯨ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ "ꯏꯆꯦ, ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ?" "ꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯏꯃꯥꯗꯣ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ." ꯑꯁꯨꯝꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗꯁꯨ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯍꯜꯂꯛꯇꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯥꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯁꯥꯗꯨꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ 3ꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯨꯅꯦꯍꯦ ꯅꯪꯕꯣ! ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ!" ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯃꯗꯤ ꯆꯥꯎꯔꯕꯅꯤꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯃꯥ ꯃꯈꯣꯟ ꯃꯥꯟꯗꯦ, ꯊꯣꯡ ꯍꯥꯡꯕ ꯉꯝꯂꯣꯏꯌꯦ." ꯊꯪꯅꯕꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ, "ꯀꯩꯊꯦꯜꯒꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯃꯔꯛꯇꯨꯗ ꯂꯣꯛ ꯊꯨꯡꯗꯅ ꯃꯥꯟꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯈꯣꯟꯖꯦꯜꯁꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯣꯡ ꯍꯥꯡꯉꯨꯅꯦ." ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯊꯣꯡ ꯍꯥꯡꯂꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯐꯤꯔꯨꯛ ꯈꯨꯝꯖꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ "ꯏꯃꯥ, ꯆꯦꯡꯗꯤ ꯀꯔꯥꯏꯅꯣ?" "ꯑꯁ, ꯉꯁꯤꯗꯤꯅꯦ ꯋꯥꯃꯟꯗꯅ ꯄꯨꯔꯛꯇ꯭ꯔꯦ꯫ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯀꯩꯊꯦꯜꯗ ꯊꯅꯝꯃꯦ꯫ ꯏꯃꯥ ꯋꯥꯔꯦ, ꯇꯨꯝꯂꯒꯦ, ꯊꯦꯡꯁꯨ ꯊꯦꯡꯂꯦ, ꯑꯉꯥꯡ ꯃꯆꯥꯗꯣ ꯄꯤꯔꯛꯎꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗꯤ ꯁꯤꯡꯂꯕꯅꯤꯅ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ, ꯃꯧꯄꯥꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯈꯟꯕꯗꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯆꯨꯝꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯝꯊꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯦꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯄꯦꯛ ꯄꯦꯛ ꯊꯦꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯕꯒꯤ ꯃꯈꯣꯜꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ "ꯍꯩꯁ, ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯦꯕ ꯑꯩꯅ꯫ ꯑꯉꯥꯡ ꯑꯁꯤ ꯆꯥꯔꯦ." ꯑꯁꯤ ꯈꯜꯂꯗꯨꯅ "ꯃꯁꯤꯗꯤ ꯌꯦꯡꯗ ꯌꯦꯡꯊꯣꯛꯂꯒꯦ." ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯗ, "ꯏꯃꯥ, ꯅꯪꯅ ꯆꯥꯔꯤꯗꯣ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ, ꯆꯥꯛꯀ ꯆꯥꯗꯕꯅꯦ, ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯏꯃꯥ." ꯍꯤꯡꯆꯥꯕꯤꯗꯨꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯈꯤꯇ ꯆꯥꯕ ꯌꯥꯗꯦꯁꯦ. ꯀꯩꯊꯦꯜꯗꯒꯤ ꯊꯝꯕꯧ ꯃꯇꯦꯛ ꯃꯇꯥ ꯈꯔ ꯈꯨꯜꯂꯛꯄꯅꯤ, ꯃꯗꯨ ꯆꯥꯕꯅꯤꯗ." ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯤ꯫ "ꯑꯁ ꯏꯃꯥ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯁꯨ ꯆꯥꯒꯦ, ꯄꯤꯌꯨ ꯏꯃꯥ. ꯑꯩꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯏꯃꯥ, ꯊꯝꯕꯧꯗꯣ ꯃꯇꯦꯛ ꯑꯝꯇ ꯆꯥꯒꯦ ꯏꯃꯥ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ, "ꯁꯦ, ꯆꯥꯔꯣ." ꯁꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯄꯦꯛ ꯊꯦꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ, "ꯏꯁ, ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯥꯔꯦꯗꯅ, ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯆꯥꯈꯤꯕ ꯇꯥꯔꯦ. ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯧꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨꯁꯦ. ꯏꯆꯦꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯣ. ꯌꯦꯡꯉꯣꯏ, ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯠꯇꯦ,
ꯃꯍꯥꯛ ꯍꯤꯡꯆꯥꯕꯤꯅꯤ, ꯑꯗꯨꯅꯅꯦ ꯏꯕꯥꯅꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯧꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤꯅ ꯀꯤꯔꯒ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯨꯡꯂꯣꯝꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ, ꯊꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗꯀꯣ"꯫ ꯃꯄꯥꯟꯂꯣꯝꯗꯒꯤ "ꯂꯣꯏꯗ꯭ꯔꯤꯌꯦ ꯏꯃꯥ"꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯊꯦꯡꯒꯨ ꯑꯃ ꯌꯣꯛꯇꯨꯅ ꯂꯩ, ꯃꯗꯨꯗ ꯊꯧꯔꯤ ꯑꯗꯨ ꯀꯤꯁꯤꯟꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯍꯪꯂꯛꯄꯗ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯣꯏꯗ꯭ꯔꯤꯕ ꯍꯪꯕꯗ ꯊꯦꯡꯒꯨ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯑꯁꯨꯝ ꯈꯨꯝꯂꯕꯗ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ "ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ, ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯉꯁꯤꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯍꯦ, ꯂꯥꯛꯆꯩꯗ, ꯊꯦꯡꯒꯨ ꯑꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯡꯒꯨ ꯑꯗꯨ ꯀꯧꯈꯥꯏꯔꯝꯃꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯕ ꯅꯨꯄꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏ ꯆꯦꯟꯈ꯭ꯔꯣ, ꯑꯩꯈꯣꯏ ꯇꯧꯍꯧꯔꯒꯦ, ꯍꯤꯡꯆꯥꯕꯤꯗꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯆꯦꯜꯍꯜꯂꯛꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯃꯩ ꯇꯤꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ "ꯁꯣꯝꯗ ꯑꯉꯥꯡ ꯑꯅꯤ ꯆꯦꯟꯈꯤꯕ꯭ꯔꯥ, ꯎꯍꯧꯕ꯭ꯔꯣ ꯅꯈꯣꯏꯕꯣ"? ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ "ꯑꯧ, ꯆꯦꯜꯂꯛꯑꯦ, ꯑꯉꯥꯡ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯩꯅꯨꯡꯁꯤꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯁꯨ ꯃꯩꯅꯨꯡꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯃꯃꯥ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯏꯃꯥ, ꯏꯃꯥ ꯂꯩꯕ꯭ꯔꯣ"? ꯆꯠꯇ꯭ꯔꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯅ "ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ, ꯅꯁꯛ ꯈꯪꯗꯦ, ꯆꯠꯂꯣ"꯫ "ꯏꯃꯥ ꯀꯥꯏꯅ ꯍꯦꯛꯇ ꯀꯧꯔꯛꯏꯁꯤꯕꯨ ꯀꯅꯥꯅꯣ ꯅꯈꯣꯏꯕꯣ? ꯑꯥꯗ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕꯤꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯈꯔ ꯆꯥꯎꯔꯕꯤ ꯃꯆꯦ ꯑꯗꯨꯅ "ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ? ꯑꯩꯈꯣꯏꯕꯨ ꯅꯆꯥ ꯅꯠꯇꯦ, ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ"? ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ꯫ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯨꯛ ꯑꯗꯣ, ꯌꯨꯝ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯂꯪꯕ ꯉꯝꯕꯗꯣ, ꯃꯗꯨ ꯑꯩꯒꯤ ꯏꯆꯥꯅꯤ, ꯉꯝꯗꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯃꯁꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯔꯕ꯭ꯔꯥ"? "ꯏꯃꯥ, ꯉꯝꯒꯅꯤ, ꯑꯩꯈꯣꯏ ꯌꯥꯔꯦ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯈꯔ ꯆꯥꯎꯔꯕ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯁꯨꯛ ꯑꯗꯨꯕꯨ ꯂꯪꯕ ꯉꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯈꯔ ꯄꯤꯛꯂꯤꯕ ꯑꯗꯨꯅ ꯂꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯅ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯆꯦ, ꯑꯩꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯆꯦ, ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯏꯆꯦ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯅꯨ, ꯂꯥꯛꯑꯣ ꯏꯆꯦ"꯫ ꯑꯁꯨꯝ ꯀꯞꯅ ꯃꯆꯦꯜ ꯃꯧꯄꯥꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯈꯔ ꯇꯨꯝ, ꯁꯒꯣꯜ ꯁꯪ, ꯁꯟ ꯁꯪꯗ ꯈꯔ ꯇꯨꯝ, ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯆꯦꯗꯨꯅ ꯃꯧꯄꯥꯕꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯋꯥꯈꯣꯡꯗ ꯇꯨꯃꯤꯟꯅ ꯃꯧꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯒ ꯃꯆꯦ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯆꯦꯅ ꯃꯧꯄꯥꯕꯨ ꯆꯥꯅꯕ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯃꯧꯄꯥꯅ ꯆꯥꯒꯦ ꯆꯪꯕꯗ ꯍꯦꯛꯇ ꯂꯩꯔꯝꯗꯕ꯫ ꯃꯗꯨꯗꯒꯤ ꯃꯧꯄꯥꯗꯨꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯦ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯕꯔꯥ ꯏꯆꯦ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯒꯤ ꯆꯥꯛ ꯊꯅꯝꯂꯒ ꯍꯟꯗꯛꯇꯤ ꯏꯆꯦꯅ ꯑꯩꯒꯤ ꯆꯥꯛ ꯊꯅꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯆꯦ"? ꯃꯧꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯆꯦꯅ "ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯈꯣꯡꯗ ꯅꯪꯒꯤ ꯆꯥꯛ ꯑꯗꯨꯝ ꯊꯅꯝꯂꯤꯕꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯁꯨ ꯆꯥꯛ ꯊꯅꯝꯕꯅꯦ"꯫ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫
ꯃꯆꯦꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕꯗ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛ ꯑꯁꯤ ꯀꯅꯥꯅ ꯆꯥꯔꯤꯕꯅꯣ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯆꯦꯅ ꯃꯧꯄꯥꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯛꯄꯗꯨ ꯃꯧꯄꯥꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯥꯕꯗꯨ ꯃꯧꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯑꯣ, ꯅꯪ ꯑꯣꯏꯔꯦ ꯑꯩꯒꯤ ꯆꯥꯛ ꯆꯥꯊꯣꯛꯂꯤꯁꯦ, ꯈꯪꯅꯤ ꯉꯁꯤꯗꯤ, ꯀ꯭ꯋꯥꯛ ꯅꯪꯗꯗꯤ ꯍꯥꯠꯂꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯀ꯭ꯋꯥꯛ ꯐꯥꯅꯅꯕ ꯂꯥꯡ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯅ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯒ ꯂꯥꯡ ꯑꯗꯨ ꯊꯥꯛꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯕꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯥꯡꯗ ꯊꯨꯔꯔꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯐꯥꯔꯦ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛꯇꯨꯗ "ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦꯅꯦ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯄꯨ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯥꯊꯣꯛꯄ" ꯑꯁꯨꯝꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯇꯧꯕꯗ ꯀ꯭ꯋꯥꯛꯇꯨꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯂꯝꯃꯤ꯫ "ꯉꯥꯏꯈꯣ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯣ, ꯑꯩ ꯅꯪꯉꯣꯟꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯩꯔꯣꯏꯕ ꯑꯃ ꯄꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯛꯎꯗ ꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯞꯅꯤ, ꯑꯩꯕꯨ ꯍꯥꯠꯀꯅꯣ" ꯑꯁꯨꯝꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯃꯧꯄꯥ ꯑꯗꯨꯅ "ꯑꯗꯨꯗꯤ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯦꯡꯕ ꯇꯥꯔꯦ, ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯝꯂꯕꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯂꯥꯜꯂꯝꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ"꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯛꯂꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯨꯗꯣꯞꯇꯨ ꯄꯥꯏꯔꯒ "ꯆꯥꯛꯂꯨꯛ ꯑꯃ ꯊꯣꯛꯎ" ꯍꯥꯏꯅ ꯍꯦꯛ ꯂꯪꯕꯗ ꯆꯥꯛꯂꯨꯛ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯄꯥꯃꯆꯥꯁꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯧꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯃꯁꯨ ꯁꯥꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯦ, ꯌꯨꯝꯗ ꯆꯠꯁꯤꯜꯂꯛꯑꯣ ꯏꯆꯦ"꯫ ꯃꯧꯄꯥ ꯑꯗꯨꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯃꯆꯦ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯦ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯃꯆꯦꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯅ ꯏꯃꯥꯗ ꯍꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯔꯦ ꯃꯧꯄ꯭ꯋꯥꯒ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯅ꯫ ꯃꯃꯥꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯃꯆꯦꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯆꯦꯗꯇ ꯉꯛꯄꯗ ꯅꯠꯇꯅ ꯃꯃꯥ ꯑꯗꯨꯁꯨ ꯉꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯀꯔꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ, ꯅꯁꯛ ꯅꯇꯧꯒ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯏꯆꯥꯗꯤ"꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯋꯥꯕꯁꯤ ꯎꯕꯗ ꯂꯥꯏꯅ ꯄꯩꯁꯥ ꯄꯥꯏꯅꯕ ꯃꯟꯇ꯭ꯔ ꯑꯃ ꯇꯥꯛꯄꯤꯔꯦ, ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯦ ꯍꯧꯖꯤꯛꯇꯤ"꯫ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯃꯃꯥ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯏꯃꯥꯗꯁꯨ ꯈꯔ ꯇꯥꯛꯄ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨꯗꯅ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ"꯫ "ꯌꯥꯏꯌꯦ ꯏꯃꯥ, ꯇꯥꯛꯄꯤꯒꯦ, ꯅꯣꯡꯃ ꯅꯆꯥ ꯀꯧꯖꯒꯦ, ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯅꯅꯕꯒꯤ ꯃꯟꯇ꯭ꯔꯗꯣ ꯏꯃꯥꯗ ꯇꯥꯛꯄꯤꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯦ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯃꯛ ꯌꯨꯝꯗ ꯌꯧꯔꯦ꯫ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯆꯦ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯐꯠꯇ꯭ꯔꯕ ꯏꯃꯥꯁꯦ, ꯀꯂꯛ ꯃꯤꯍꯧꯕꯇꯅ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ, ꯃꯍꯥꯛ ꯍꯥꯠꯅꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯇꯧꯁꯤ ꯏꯆꯦ". "ꯏꯕꯨꯡꯉꯣ, ꯏꯃꯥꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯇꯧꯒꯨꯝꯁꯤꯗ ꯏꯕꯨꯡꯉꯣ". "ꯌꯥꯔꯣꯏ ꯏꯆꯦ, ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯃꯥ ꯍꯥꯠꯀꯗꯕꯅꯤ". "ꯁꯨꯝꯗꯧꯔꯁꯤ ꯏꯆꯦ, ꯏꯃꯥꯕꯨ ꯅꯣꯡꯃ ꯆꯥꯛ ꯀꯧꯔꯁꯤ". ꯃꯧꯄ꯭ꯋꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯆꯦꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯈꯣꯏ ꯃꯀꯣꯟ ꯊꯤꯗꯨꯅ ꯈꯣꯏ ꯎꯇꯣꯡ ꯑꯅꯤꯈꯛ ꯂꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯛꯇꯅꯕ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯄꯣꯛꯇꯕ ꯃꯄꯥꯗꯨꯒ ꯆꯥꯛ ꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯆꯠꯂꯝꯃꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ꯫
ꯃꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗ ꯆꯥꯛ ꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯑꯗꯨ ꯄꯤꯔꯝꯂꯦ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯃꯟꯇ꯭ꯔꯁꯨ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯉꯥꯜꯂꯕꯗ ꯃꯃꯥꯒ ꯄꯣꯛꯇꯕ ꯃꯄꯥꯒ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯉꯟꯇꯥꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯕꯁꯤꯕꯣ? ꯀꯔꯝꯕ ꯃꯟꯇ꯭ꯔꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯕꯗ ꯃꯥꯅ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯆꯥꯛ ꯀꯧꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯆꯥꯛ ꯑꯦꯟꯁꯥꯡꯒ ꯑꯃꯠꯇ ꯂꯥꯡꯗ꯭ꯔꯕꯔꯣ? ꯅꯕꯥꯅꯤꯅ ꯃꯥꯡꯒꯣꯜꯁꯤꯗ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯔꯗꯤ?" ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯠ ꯍꯧꯒꯠꯇꯨꯅ, "ꯏꯃꯥ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ, ꯆꯥꯛ ꯑꯦꯟꯁꯥꯡꯒ ꯂꯣꯏꯅ ꯁꯤꯟ ꯂꯥꯡꯗꯅ ꯂꯣꯏꯔꯕꯅꯤ, ꯆꯪꯂꯛꯑꯣ ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯦꯛꯇ ꯆꯥꯔꯨꯔꯁꯤ ꯏꯃꯥ." ꯑꯁꯨꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯆꯥꯅꯅꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯅꯝꯃꯒ ꯃꯅꯥꯇꯣꯟꯗꯨ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ ꯃꯃꯥ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤ ꯃꯅꯝꯅꯣꯅꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯣ? ꯑꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯀꯥꯏꯗꯨꯕꯨ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡ ꯃꯅꯝꯁꯤ ꯅꯝꯂꯝꯒꯗ꯭ꯔꯅꯦ? ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯃꯟꯇ꯭ꯔꯁꯤ ꯄꯤꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ꯫ ꯆꯥꯅꯤꯡꯕꯇ ꯆꯥꯔꯅꯤ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯂꯅꯤ, ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤꯁꯦ ꯂꯩꯔꯅꯤꯗꯀꯣ꯫ ꯁꯨꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ, "ꯏꯕꯨꯡꯉꯣ, ꯏꯃꯥꯗ ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯃꯟꯇ꯭ꯔꯗꯣ ꯈꯔ ꯇꯥꯛꯄꯤꯔꯣꯃꯤ ꯅꯪꯕꯨ ꯁꯅꯥ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯑꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯇꯥꯛꯀꯗꯕꯒꯤ ꯉꯥꯏꯔꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯃꯥ." ꯍꯥꯏꯗꯣꯛꯑꯣꯏ, ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ, ꯀꯅꯥꯗ ꯑꯃꯨꯛ ꯏꯃꯥꯅ ꯍꯥꯏꯔꯨꯗꯣꯏꯅꯣ?" ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯣꯏ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯎꯇꯣꯡ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯏꯃꯥ, ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯇꯣꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯑꯃꯤꯇ꯭ꯔꯅꯤ ꯏꯃꯥ. ꯑꯁꯤ ꯊꯛꯂꯕꯗꯤ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯜꯂꯒꯗꯕꯅꯤ ꯈꯨꯗꯛꯇ. ꯃꯤꯠꯁꯦ ꯖꯦꯠ ꯎꯏꯁꯤꯜꯂꯒ ꯊꯛꯀꯗꯕꯅꯤꯀꯣ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯒ ꯄꯣꯛꯇꯕ ꯃꯄꯥ ꯑꯗꯨꯒꯅ ꯏꯅꯥꯛ ꯈꯨꯜꯂꯒꯗꯕꯅꯤ ꯈꯟꯗꯨꯅ ꯎꯇꯣꯡ ꯑꯅꯤꯗꯨ ꯇꯥꯞ ꯇꯥꯞ ꯂꯧꯔꯒ ꯃꯈꯨꯝ ꯁꯠ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯅꯥꯎ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯏ ꯃꯌꯥꯝꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯈꯅꯥꯎ ꯃꯅꯨꯡꯗ ꯆꯤꯛꯇꯅ ꯐꯠꯇ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯒ ꯄꯣꯛꯇꯕ ꯃꯄꯥ ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯗꯅ ꯆꯦꯟꯈꯤꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯦ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤ ꯈꯟꯗꯨꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫